LB 잘해요. 이수수는. 그리! 피슈래요, 피슈래요. 아, 친구면. 마 LB 호래 like 또비오, 친구면. 시에 사실 또비오, 친구면 왜 이때 강찬하시? 낭나 이놈 자 폰, 이놈 자나 폰 또 그러나 비지 탐절라가. ayuntagi lai je pon ne angai pota ga ga pa pali je ne sing lai sing jang ne sing jale dole koda 너 낭 너무 파트네 칼로 낭. adai thabai nga ko to lo ga ga dole koda to bi ge na to bo de ye wai na la ba ta to khare 비디오 콘 또 그가 video ko to ja di 예. da to den do ga te tieng no te ki bo do ma 그냥 그가 뿡 에이 야 뿡게 하게 하이고 뭐. abi ka lai ni dole thang na pi ju ko ta na thang na ni em na mo na 신나면 정비로 아 사포 또비오. ta na kha roi na ma kha ja roi na khali ki ko do sing na 아, 이제 말 like 또비래. Kaya ba? udah ba 이거는 이제 알로. dong ibu dong ibu Khi chú em phân mình như thế, ibu dong á chị ở chứ cả lại lưới đi, khi chú em mình đã nó đã mang xuân rồi. apa itu pun nama ini lagi aja ayo ngambil sekarang dia tiga ini 쉐쉐. mấy chiêng địa lại chỗ bên đâu rồi mana mai lại chỗ bên 짝 통하보. Mà chị đi khăn ra đâu vô. ayo kita ke dalam gua yo tan rồi ayo kita ke dalam 비비나 하이 오자 또란. 하이 오자 또란. kau tahu ini juga kau ada malam udah 신나면 like 또비오. 통리에 그린 양 통이 때마. 가가 피수리로 리스나 가가 피수리 like 또비로 뭐 신나면. ayo kita ke dalam gua 가도 불러봐. ini mana gila mana tahu mau kan 비비나 떠오르로 예. 오이 like 또로 like 또로. 네, 가가 피수리미 like 또로 뭐 이때면 그냥 통게. cái nó hả anh chị đừng có đi ra hả anh đừng có đi ra cái đó cái nào hả mi thằng chị đừng có thay được cái đó cái đi ôi lấy tôi luôn nè 머니쁘게 이천이 비면 폰 들어올 봐. 너희 강렬이 봐. 지나면 라이트 또 비요 뭐 지나면 사포 또 비요. 이때면 그린 양통이. 풍겨 따라. 아 더위 띵이도 좀 비 보고 하나 톡 줘. 아래 비 보이는 거 좀. hả
아래 조금 더 피자면 좀 좁아라는 거. 이 아마니 보름 너희랑 그런 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 허리도 대통령. 아, 코이 때문에 그린 양 통게. 매암 라이크 또 비우. 매암 코이 빨라 피 슈바 샹 와이 거. 아들 마이 공원 제로 공원 자오디 피 몰래. 거기 공원 시간에 사봉이 공원지 뿌라 시행 수다바. 아들아 사봉이 공원 시나 피데 빡다디 피도 몰래 갔다 오기전 정호 바이따래. 아들아 수마이나 수러거 수마이나 하나. kita senang yang ko. Jatul han, kali hai ge. Like to bio. Koi tema kanyang thong ge. Kumak tre. Senang mayam. Like to bio. Lại tăng giờ mày được à? Lại chứ không tăng giờ phải không để được. Càng lấy cái nó ăn support tôi bây mo support. Cái chúng để trong đặt cho tăng giờ. Nó mày ăn support tôi bây giờ khơi tim mà cái đình giang thùng ghê. Kumak te. Udah ba? Mày ăn support tôi bây giờ. Không để, aku đi chặt tiền, nó cái chặt tiền. Trong kia có giờ cái. À, hai cái gì? Tiền nhìn thế là mẹ. Sana terus gì? Lại anh là second team này chứ? Lại second team này chứ? Áo sao vẫn nuôi cái đấy. Khi xưa ba hay là bạn ấy na thật giờ ba giả là Nico ấy. Cái ấy bà. Ô, anh ấy trên này pin mà phone tàu đấy. À đâu cái này ra. Udah ba mai LBJ udah ba yung. Udah ba kaya deh. Nang thiêng rồi đi phản này xin được lúc chơi xin sao ra đâu. Bản nhân viên mà không phan mà ra thì mà không nạp cái lâm là ta thì bà tôi phải chắc hết thiêng rồi bố con xin được ra đâu ra ra. Koi te mana ba? Tisu ba hay là bạn na thật giờ ba giả là Nico ấy. Apa bạn pam tang giang ô? Apa ba dupit tang yang au. Wadai pi chu bada. Hara kan ba papangan yang ga. Adai pi chu bada kan ga ba ma. Ako di ga. Mẹ mà sẽ sagu Nico, sagu. Pi chu không ngầm dài. 사람이네.
Sino mèo support tꯧbiyo like tꯧbiyo ite ma kay yang thongge ako'y dum halagyan ni donoy tingnan sa ay detara ako'y tubig Cái đấy là mày đặt à? nga thongi ash chaning khreda nga thongi nga thongoi chaningi nga thongi hai khi subal oraga lao chasi hai lake mukbang ama chathasi khi subal oraga lao ko lake mukbang ama chathasi đây làm gì Oja, ôi oja, jare, jamna, cháu bị hay vậy, sao nó coi, jamna suba hay vậy, sao bị nó coi, mày mình nó support video không cơ bảo 지나면 하면 그나마 짝통을 nange chagu jam makha phamjala mene Macam tundung, tadi nang nurin macam-macam nak cakap. Tidak cuma kerana hari itu mana, cara ando makan dulu kalau masih di belakang.
존나 비더래 이봐. 야, 실험양 사포토고요. 실험양. 이렇게 좀 masih saya mau tuh atau ada lagi cuma gak matang tuh kan. Jadi berapa? Mau hunde aku boleh sekali. Main pun dua isi kan aku boleh sekali. Makan aku udah mulai kalau 사람간이 호스피탈들. 이제 또 오늘 또 다르자 해요. 실험양 사포. 실험양 코멘 탐비오 코멘 사포. 헤이 너. Hello. 응? 실험양 사포토고요. 사포. Ayun yan mo. Tadi 괜찮아. 에이. 실험양 코멘 사포. 차구새 그냥 깐 그래볼까? 그러면 피다 숨이 것이 피다. 그냥 코멘 사포트 그러면 어이.
Ao cho nó thế nào? Kỳ sao đó? Kỳ nha. Ồ. Chào, 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 chào. Hơ. 이때 뭐나? 자, 바로 해. 이때 뭐나 바로 해. 땡큐. 이때 맞짝 통화보. 라이트 오비라모. 이때 맞짝 통화보. 능템나 제제 따모. ngang đi LV tha daba male aina uda bane khang hau dre ko he ngang do tamo ki ne channel se net jam nungai ta badi thau dre ba ko 타겟절이 애기 농시르빠 통에 떠우리 묵달 묵달리 파이에 아이 묵달 밤이 땡큐 능템부 타겟절이 tamogi channel da changbirak ba support ki dama changbi badam ga thank you welcome adu like macam to biramu ningthem chak thongabo ningthem chak thongabo muk thongadi ati hinjang yaudro baja baji ga 능템 짝 통하보 능템 짝 통하보 능템 짝 통하보 lại bersama Tobiramo 짝띠 짜레 따모 타로이바 짜예 하람니 like macam tu biramu jangan support tu bio taroiba 짜예 taroiba 짜예 Sino man support ka na like to video ko like to view ko
이친구 ꯃꯌꯥꯝ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ. 그나 내게 싫으면 코멘 탐비우. 냠 토크라보. Tamobu nungsibagi laglibaniko tamobu nungsibada laiksu jauraniko si chaye haidina nanabu waraubiganuko tamo kari warauduno ne waraude kari warauduno tamo waraude nungsidana tamogi channel changbiaga tamobu support tawi tamokta 닝템우 타겟짜리. 타겟짜리. 여기 닝템부 타겟짜리. 닝템은 따먹어 유니가 하는 비용인데. 어. 그거네. 타겟짜리 애기 닝템. 마담 보무다 따모부 사포트 비바 따모나 가우데 닝템 ям 뭉시 anytime welcome 닝템. 너마다 생각돼 우드레바 가이노 닝텐 하하하 노래 땡큐. 닝텐은 노래 하하하하 하하하하 닝템 하하하하. 비비 탕그려 봐. 탕그래. 그 아무도 싸이 안 하죠. 레사비 짝 아무따 짜오키게 로라가 다마나 마피게 오. 까이드 때 맞잡이 하옹 샤비롱아 통을 샤비. 따모 짝샤라보 까리 마텐 짜라게 닝템 따모 짜들이 통리 떠리고 코시가디 까사리 짝짝 탱짜이고 에가로 뚱트라마 토이 뿡따라 두고 짝 통에 따모디 이샤이 짜트라디 짝 탱짜이고 모디 이제 저들이 자 그등 팅짜 닝템 땀 닝템 거 그냥 가면 할수 있게 치고도 이제 레이나들 치고 스무가란
상황실에 가면은 계단 밑에 있는 야구야. Tamo cikcarapo. Ingthem hoji kai tawri ke? Ingthem kai shuri amta hayo ba. Like tami bra kai thabak tawri. Switch na mang comment. Hey re bida changak ki. Oja basanta. Oja Hare Krishna oja. Ako ja cholesterol ja. Tamona subana phido phajabra tamo. Oh. Ite mana surame ba ko. Tamona chanang lai ba. 이팀에도 뒤에도 하다가 Temato surame mama gana. Ado aina chanang lai mi. Ingthem. Ako ja cholesterol ja. Like macam tu bila mo ja. Ko ja cholesterol ja. Ko ja ke di nong magilip na. Cholesterol kaya chalo era. Nong magilip na macam apa ni ko. Ha baga cholap. School dani oh. Udah cacing cara udah. Cak lak lebihnya, lak lebihnya. Oh. 저 관계심마 해용 시가라면 후드 말은 관계 안 거보세요. 아직 아까 뭐더라. 여기 강화문에 사람을 오자 왜 뿡하면 니도 그리 짜니 오자디야. 오자네 봐. 샤나 수제버나 파자버니 해. 오자 로이 수레메다 뭐 거기 그노가나 이마가 그 먹은 수레메 애는 짠랑 라코네. 오자리 왜 뿡하면 니도가 캔토죠. Tamo Asia house painting amani adubu keba lal sina la padagi lore aisu lal jauduna aisu leire tamo oke lal loraga amu thabak subo hogudabani imalai baki damoktadi matiang tabum thoi ningthem adubu imalai baki tabum thopa oragasu cheksanna Chakadabani ko Chai Sulari ko boni yam section haina Chakadabani ko Manipu Iramdamu Konbiriba Sri Gobinda Ipai Bungo Bunakon Jaraga Chakadabani ko Imare Paki Damakadi Angamba Matiang Tawadabani Hoi Chajagan Hayo Jan Hoi da school lagi cangini Jaga di ngasi tang amani na ATM do pan chong le amani hawaja
아야 ngaraꯡꯗꯒꯤ ꯂꯥꯜ ꯑꯃꯨꯛ ꯍꯧꯔꯦ ꯑꯣꯖꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯁꯤꯒ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯈꯪꯗꯦꯗ ꯃꯣꯏꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯥꯎꯅ ꯂꯩꯕꯥꯛꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯈꯣꯡꯖꯣꯝ ꯇꯨꯔꯦꯟ 이ꯒꯤ ꯈꯨꯗꯦꯡ ꯇꯥꯒꯅꯤ 이 이름 ꯆꯦꯜꯂꯅꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯁꯤ ꯃꯇꯝꯒꯤ ꯏꯆꯦꯅꯤ ꯑꯣꯖꯥ ꯇꯥꯏꯕꯪꯄꯥꯟꯗ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯤ ꯂꯣꯏꯔꯦ ꯅꯪ ꯐꯤꯗꯣ ꯍꯣꯡꯗꯣꯛꯑꯣ ꯂꯣꯏꯔꯦ ngaraꯡꯗꯒꯤ ꯂꯥꯟ ꯑꯃꯨꯛ ꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯄꯥꯏꯖꯃꯣ ꯋꯥꯁꯥꯡꯗꯨꯒ ꯍꯣꯏ ꯏꯃꯥ ꯏꯄꯦꯝꯃ ꯁꯤꯅ ꯃꯌꯥꯝ ꯑꯩ ꯐꯣꯝꯁꯦ ꯅꯪ ꯑꯣꯏꯒꯤ ꯁꯪꯕꯜꯗ ꯏꯪꯈꯣꯜꯗ ꯑꯁꯤ ꯑꯩꯈꯣꯏ ꯋꯥ ꯑꯃꯇꯅꯤ ꯎ ꯋꯥꯇꯅꯤ ꯁꯤꯅ ꯃꯌꯥꯝ ꯁꯤ ꯑꯣꯏꯔꯕ ꯑꯁꯤꯅ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯣꯏꯗꯅ ꯁꯤ ꯎ ꯋꯥ ꯑꯃꯇꯅꯤ ꯁꯤꯒ ꯐꯤ ꯐꯧꯗꯣꯏꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯅꯤꯀꯣ ꯂꯧ ꯁꯨꯕ ꯂꯣꯏꯅꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯅꯤ ꯂꯧ ꯑꯃꯇꯅꯤ ꯃꯁꯤ ꯃꯣꯏ ꯅꯤꯄꯥꯗꯣ ꯎꯗꯦꯅꯦ ꯃꯨꯇꯨ ꯂꯩꯕ꯭ꯔꯥ ꯃꯌꯥꯝ ꯐꯤ ꯐꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯅ ꯍꯥꯏ ꯋꯥꯐꯝꯗꯣ ꯆꯨꯝꯕ ꯍꯥꯏꯕꯨꯅ ꯃꯌꯦꯛꯅ ꯇꯥꯔꯝꯃꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯩ ꯐꯤꯅ ꯐꯧꯈꯤꯒꯦꯀꯣ ꯈꯪꯉꯦ ꯅꯨꯃꯤꯠꯇ ꯉꯝꯃꯤꯅ
ui Dimi ko to ali. हासोन ना मुर्गी Nak ating ni. मैम सुम येंगो Apa yang orang bilang ni? Ini aku pun pak. इसे से पाए वाद्रा असिग मी हिंगे इसे जब ये प्रशाम फंगे फियाम फंगे ने हराउ ah tadi Tarik. oh Dia dia don dia don hancing ni, panggil tu. Dia lagi tinggal tu ni. चलो गया ये पक्का तो बिना मांगे कौन दे इधर कौन दा इसमें इधर मैम सासाय वाबना ओजा से कइदौगैनो हाय नोंथेम फि फौरिबा फि पलाय फजम फौरिबा ha oh mana nhóc udre
아들 이제 보자 그러지 주머니 털이야 만데 일단 나도 신기 찡을 많이 왔는데 저라 신기네 얘들아 아 이거 봐 아 이거 이때 줘야 돼 이때 힘도 좀 나도 저기 아이 신기야 아이 신기 해 씻고 ngồi 어자 cái đây cái này vậy cái sargi ning thêm cái sargi 이게 와리게 여기 없는데 아이 거기 거기 아들야 한거 계속 보자지 뭐 예, 뭐에 달라서 되는 거 가지고 가지라 그래 이것도 안 되는 거 하나 많이 다음에 다가 내려면 그 있잖아 와라이나 다다 여기 엄청 엄청 된 흔들려 komen pasang beri em ta sai cái ba 어자 거기 좀세 찡 말이 coi lấy tôi thì mà lấy tôi mấy ngày không vậy 어자 거기 좀세 찡 만학로 항바 찡만 마니 lấy tôi biểu mô 이게 너무 부러워. 또 고럼. 짠지. 이제 고름 되는 발라. Otra lagi tuh. Sinomem komen. Nungsadani ko sinomem. Asini sesakpagi awaba phiron suba charang lakpa simina khangbi ponti to ko wa har poni sinomem. Sumang lekho mokta apep ko rimta de phayong si loiba jani sinomem. Nungsadani na phi phawi se sinomem.
ꯌꯥꯝ ꯋꯥꯅ ꯆꯥꯟꯖꯈꯤꯕ 아이야 그냥 비 보고 노래 비 보고 노래 좀 짱하게 mèo xem sai ui tên nào coi bà đi xem xuống hợp bún đi xin mèo xin nè nè chỉ làm quay bọc ga 이거 말 토가 xin 망가 음 mèo comment view qua em sai anh làm bà sẽ làm phụ sai cái này ní mẹ giờ khi kia mày chịu mà điên hoài 짝 좋아봐 cái ba cái nôn này he cả rồi niềm tu sibo oja tolhan cái đi ấy bữa tolhan này mình đang ngang cái đó ha
Mày ăn năm mà mình với lại dân ăn năm mà phụ lên cho hết Jamna 잘해네 여자 와우 अभिषेक नंग नहान करीगी फोन तोड़ती न इसे लेत्रो जाए सूर्य कुमार लेते लेते जामना सारे ने जा ओ सारे मैम ले रमो ए चुमते थोकीगे काहे चाहबा 에 강은 닫아야 한국나 또 이놈 드라이 자이네 이씨 노리네 강은 시간이 알아 어이 그대이나 화가 미쳤어 그대이 Ojai khoi nahan fulatol yoramdre hai okay bibine tolhan hai singa sala ibo lebu leibo suka yang siya Satu tahu-tahu semua tadi. multigram suji halwa Kau habis semua tadi. ini bang itu Sikit.
이찬피기 피레토 스쿨ꯗꯒꯤ ꯃꯌꯥꯝꯁꯤꯅ 바바이 그만 닮는 거 그만 닮는데 이거 순대서 맘마가네 능게 더도 임버라 이부만 인도마 아니야? 하웨라 토디 에이 좀 할래네 나이티 뭐가 바이 그래네 그럼 거기 사나리 어디 간 거야? 잠 내가 짠피에 또 미할래 스쿨 가요 많이 이러면 어디 나가 yang lebu mei thaki lebu Lebu mei pani ni. lebu pani lebu aja lebu mapung tani Sino yang komen sambil komen support nih से जाती हो जा है nih nungaite no sino yang support to view sino yang nungaite ko support to view support 혼자 분이 철로 끌리는데 그래서 이거는 이게 어떤 거래 지하때 kan ini pusang dulu sih Senang support to view support kenal lagi sino yang wow kok jadi sino yang Ini saya nusa sih. Buat 애신다 너네 너 이거 줬네 너네 망해 가야 뭐 이실고 비실고네 가야 혼자 줘 소리봐 Sabi pisu bulu rebo. 여기도 써야 돼 Lore, cakap bulu rebo, cakap bulu rebo. Cakap bulu rebo. Nga thong cakap bulu rebo. Mày xin nó comment thăm video. 미리가 메리도 Chính em tới hai đô xe. Xe bút các khám mình thùng ở dưới lấy nè bra. Nè jadi. Nè sao bagi nè jadi. Chắc lùi đi bố, chắc lùi đi. À đâu, xe bút các khám mình thùng ở dưới lấy nè bra ta hai đô.
ꯅꯣꯏ ꯅꯥꯇꯣꯟꯁꯦ ꯆꯁꯃꯥ ꯎꯞꯄꯒꯤ ꯗꯥꯛ ꯇꯥꯔꯦ ꯍꯛꯆꯥꯡꯁꯦ ꯃꯨꯟꯊꯔꯦ ꯐꯃꯨꯡꯗ ꯆꯦꯞꯄꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠꯁꯨ ꯂꯥꯛꯇ꯭ꯔꯦ ꯀꯩꯒꯨꯝꯕꯗ ꯗꯨꯖꯥꯕꯤꯅ ꯂꯥꯛꯇꯣꯏꯗꯣ ꯅꯪ ꯅꯨꯡꯗꯥꯡꯗ ꯏꯁꯩ ꯆꯠꯄꯗ ꯀꯠꯊꯈꯤꯕꯩ ꯑꯩꯈꯣꯏꯗꯤ ꯇꯧꯔꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯠꯊꯣꯏ ꯀ꯭ꯋꯥ ꯃꯔꯨꯝ ꯄꯧꯆꯣ ꯀꯣ ꯑꯃꯇꯪ ꯄꯥꯜꯀ ꯁꯨnuga 사다가 ꯁꯨꯅꯨ ꯍꯥꯞꯄꯛꯀꯅꯨ 사다가 ꯀ꯭ꯋꯥ ꯃꯔꯨ ꯑꯅꯤ ꯈꯛ ꯄꯥꯟꯅ ꯃꯇꯦꯡ ꯄꯨꯔꯛꯎ ꯁꯥꯡꯊꯔꯣ ꯑꯣꯖꯥ ꯉꯥꯡꯂꯤꯗꯣ ꯃꯁꯛ ꯎꯍꯜꯂꯨꯅꯦ ꯃꯥ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯄ ꯐꯨꯔꯤꯠꯒ ꯂꯧꯊꯣꯛꯈ꯭ꯔꯦꯗꯅ ꯃꯥ ꯏꯀꯥꯏꯌꯦ ꯃꯆꯥ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯗꯣꯟꯆꯥꯅ ꯅꯪ ꯃꯁꯛ ꯌꯦꯡꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯅꯪ ꯃꯣꯖꯥ ꯐꯨꯔꯤꯠ ꯂꯤꯔꯧꯅꯦ ꯅꯦꯅꯦ ꯗꯣꯟꯆꯥ ꯅꯪ ꯌꯦꯡꯒꯦ ꯀꯌꯥꯝ ꯆꯥꯎꯒꯦ ꯌꯦꯡꯒꯦ 누가 베비 ꯑꯇꯣꯞꯄ ꯁꯤꯜꯆꯔꯗꯒꯤ ꯆꯣ ꯃꯣꯖꯥ ꯐꯨꯔꯤꯠ ꯂꯤꯔꯣ 우리 그러면 상태로 자 ꯉꯥꯡꯂꯤꯗꯣ ꯃꯁꯛ ꯎꯍꯜꯂꯨꯅꯦ ꯃꯥ ꯁꯕꯨꯊꯩ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯄꯒꯤ 이때면 짝 짜로 ตุ้미로 그대노 무사얌 사행 시제 그 오기면 자시 영지 영주 신라 시 눈자랑 등기한 게 hai con cha hai con cha chắc cha là bố hồng nè cha là bố nó ủ tiền chắc cha là bố cha là bố lấy tô đồ lấy tờ đô sắp bố tô đồ sáu phút tờ đô papa cái channel đó bà cho này đâu ủ là bố sai hay nun hay ba macha se masam phajai ko hay mèo cũng macha thoibina mapa thi banina macha su thi re ne
파티바니나 마사추 티네 자들베 오 돈사인 거로네 어딘지? 아이 마삭 파자브로 항오네 바바이 무슨 레포네 바바이 먹고 나다 난 우데 어딘지? 아이 마삭 파자브로 아이 가자브로. 나 쿠도 하요나 하이돈자 하요네 하연자. 나 나올리 들어 항오네 나를 들어. 다달리 들어 나를 들어. 난 부이도 토버 응. 그리지 응, 맞아. 리샬로 논상앙 거니 논상 올랑가 부이도 토이미 나 선도 알루네 मैम लोग चला गए मैम संग भी रहते लाख भी दे कराम था कमेंट लगते रहे बारात को जाता नहीं मैं कहा था मचागी मया दो कनाना पुखरे नंग मया कना पुख गए दोन जाना तीख ही मैं देख रहे ता दे सुन ला है ला मया तीन जान तीख रहे मियाँ चिंता करने देख रहे प्रोच देख रहेगा सुन जिंगा है दोन जादा अरे नहीं मियाँ प्रोच देख रहे दोनों गवांगा मैम वारे बो खा तफलो चारो ना जा थे तुम नहीं Bimsa lah Bimsa तुम देदा थी चारबो ड्यूटी दरो तुम दरो माले थोक लगे सुन ले उधर के दो गई माँ इबेम चाचा चारबो ड्यूटी चत्रबो इबेम शो इबेम चाला berbicara इबेम चा इबेम चा ड्यूटी चा प्रो
할래 여자애 즉자라보 짜들이 여자애 그냥 짜는 짝 통도라 아유도 통어 틀어미러 응자 사망 와망 파붕다 루엉다 그냥 짜니 이뱀자 통어 텀럼래 누나 페이네 그린장 너 제롬 통바 아스 이뱀 너진 긴 꼬이루시 다운다 통어가 타남래 제롬 통바 짝 보여 야 꼬이루시 아주 까이다 팡나니 누가이바 팜드 꼬시 거기 레스토랑 낙바 거기 पानी पुचका चा फंबा देरी चाउमिन चा फंबा मफम जुस थकपा फंबा मफम 샤 로레 짜링 데데 짜가 हम लगा ले हो जाए हो जाए चक चारी है तब हम मिला
하이로 자, 돈 잠깐만이 이뱀싸 짝사리바 낭보 허걸로 오자 누아이티다 뭐가 못하는데 아닌데 응? 엄마 이름자 짝짝이 얘들아 허걸레 하이로시 호래 오늘은 그리 비제니 하이로 이뱀자 네 신우아이티 짝히로 짝람들어 ấy khởi ra trâu thua mới không khởi ra trâu rồi biếm cha kilo vậy ấy à giang hám ngoài bác mi xe pithibida ozana muk ngoài ba mi xe pithibida 내람 놀고 아시엠 잠누가 해비마 잠누가 잠누가 이때마 잠누가 누가 배 빠가 따오래 때마 짝사라 봐 때마 라니래 때마 짝사라 봐 이뱀 짝짝람 들어 사이는 화살 사는 거 뭐야? 오자나 짜닝바 하이비 에이 시쟁으로 따라가니 에이 비자게
짜오버나 헤나 파제예 오자 그봐 아둔 삐져게 짜오버나 헤나 파제예 오자 오 오자 무 하이버니 아두바바 오자 셰 예. 비티비델레람 노이보 시행바 응이스 아이문 nga이버데 पछादगी लुपादगी चाबदगी थकपदगी सेनदगी करीदगी अवाट पम लेतेबो नोइना मु वारमगनी नोइना सेनजु थोक्तबा लौसिंसु लेतबा दुकान दे चेंग वाला चाबनी इते मोइना वारमगने 이비엠스요 청기따두부 그다이 드노네 꾸이에는 우드바이 짝 동네 짱에 Nhưng đâu. Ủa ba. Chỉ đùa đây, ta không đến thôi đi. Chà. Đi đâu bơ? 람들이요 어자가 와리 사나버시 아이 짝가 아무따 람들이 어자 이때만 또 정이 달라야도 작품 내 톨로 입어 Chỉ đùa đây. Ấy ạ. 아이 짝가 아무따 람들이 어자 오자 이까이제이다 아줌마니네 아이 문웅아이바 레이테 पछादगी लुपादगी ऐदि लंदगी थुमदगी कई वापैते इते मन खा वारंगुनी नुंगाइजदे सेन थोक्तबनिना मयांग कंबा दुमाइना तौरिने संगीतारो केबा मेके मयकी डिप्लोमा तौदोरीरो संगीता नंबोय डिप्लोमा पास लोए हेमा Ấy thà thiệt đó. Ngang hôm thà đi. 이변 잘 오자기 사이 시장 파지에 까이된다 낭네 헬리 파져봐 Chỉ đài chứ. 오자기 사이 시장 파지에 까이된다 낭네 헬리다 호이 상기타니니 아두니야에도 파샤 루파 Ta 와테 không đến thôi bữa tay. 아다나 어디 시레미타 하느냐 파샤 레이트레보 Khởi đầu chuyện người ta biết ta nhưng 아 고도 시니 칸 라이레보 미타 하느냐 파샤 레이트 아이슈 땀드레다 마땀 방드레다 phăng ra chứ lại đi tôi phăng ở đi tìm vậy. Lại đi anh ngồi đây lại ai cáp cái này cái zero store kia. Có sắm lại mít này nè ai không đi không đâu phải thà đi. 이뱀 짜나 파자베 헬리다 거의 사이되기 오자기세 이까이버 비바 말리고에 비데다 아줌마니 코도도 하프디 카파레 피나 피 고선 바니나 아도 미뜨디 미나 우두미나 하는 비슷해 아이디 우수 우다나 까마이나 강리바 오이마 와리 사네시 이비엠자 당점만 레이시신 이비엠자 마사 퍼지에시 바야바낭 포토 타로 잉에세 코 샤이가 나가 까나 행게 아이코 사나비나 딱비 막 락바 마탐다 오 호이다 낭디 한위 파라미나 자 까이데 탐드레스 Nên là tiền mấy tiền ở ra ta chẳng. 아 Với class 3 사나비나 딱비에 뭐 락바 탐다 이뱀 자기도 타로 쟁게 코 샤이가 나가 까나 행게 쟁게 팔라탕 아빠다 이뱀 자나 파자베 헬리다 이뱀 자디 그다우니 타기 베톤 자비 에시 마카다 펜 마카다 듀티 도비니나 착수 파자람니 아코이디
ꯄꯩꯌꯥꯒꯤ ꯍꯨꯃꯥꯏ ꯁꯦ ꯑꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯑꯁꯤ ꯍꯨꯃꯥꯏꯁꯦ ꯍꯨꯝꯃꯒ ꯁꯨꯃꯥꯏꯅ ꯂꯦꯟꯖꯕ ꯄꯨꯟꯁꯤꯅꯤꯅ ꯁꯛꯁꯤ ꯌꯧꯗ꯭ꯔꯦ ꯍꯥꯏꯕ ꯏꯕꯦꯝꯆꯥ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯏꯕꯦꯝꯆꯥꯗꯤ ꯑꯦꯁꯤꯗ ꯐꯦꯟ ꯃꯈꯥꯗ ꯐꯝꯃꯒ ꯄꯩꯁꯥ ꯇꯥꯟꯕꯤ ꯉꯔꯥꯡ ꯗꯦꯠ ꯑꯃ ꯑꯗꯨꯅ ꯍꯌꯦꯡ ꯁꯣꯔꯥꯠ ꯁꯣꯟꯕꯩ ꯄꯩꯁꯥꯗꯣ ꯀꯥꯎꯅꯤ ꯑꯣꯖꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯏ ꯍꯥꯏ ꯊꯥꯔꯣ ꯅꯪ ꯐꯣꯇꯣ ꯊꯥꯔꯣ ꯑꯩꯈꯣꯏ ꯏꯕꯦꯝꯗ ꯌꯦꯡꯍꯟꯒꯦ ꯅꯪꯗꯤ ꯐꯖꯔꯝꯅꯤ ꯕꯦꯇꯣꯟꯁꯨ ꯆꯥꯕꯤ ꯑꯗꯨꯒꯩꯗꯤ ꯑꯦꯁꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯤꯅꯤꯅ ꯀꯨꯆꯨꯒ ꯐꯖꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ ꯐꯦꯟ ꯁꯨꯃꯥꯏꯅ ꯍꯨꯝꯃ ꯂꯩꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯀꯥꯎꯗꯦ ꯑꯣꯖꯥ ꯕꯦꯇꯣꯟ ꯆꯪꯉ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯇꯥꯡ ꯑꯃ ꯆꯪꯉꯝꯃꯅꯤꯅ ꯆꯦ ꯔꯥꯅꯤ ꯂꯩꯔꯤꯕꯣ ꯂꯩ ꯍꯦꯜꯂꯣ ꯆꯦ ꯔꯥꯅꯤ ꯂꯩꯔꯤꯕꯣ ꯗꯦ ꯑꯣꯖꯥ ꯃꯥꯏ ꯁꯨꯔꯥꯠ ꯑꯩ ꯁꯣꯟꯕꯤꯒꯦ ꯑꯩꯅ ꯄꯩꯁꯥ ꯍꯥꯞꯄꯤꯌꯨ ꯆꯠꯂꯒꯦ ꯍꯥꯏꯕ ꯑꯣꯖꯥ ꯃꯨꯖꯥꯎ ꯆꯥꯎꯕꯤꯅꯤ ꯑꯣꯖꯥ ꯀꯌꯥꯝ ꯃꯨꯖꯥꯠꯅꯣꯅꯦ ꯆꯠꯂꯒꯦ ꯑꯣꯖꯥ ꯉꯧꯕꯅꯤ ꯍꯥꯏꯔ ꯆꯥꯎꯕꯅꯤ ꯍꯥꯏꯔ ꯆꯥꯎꯕꯅꯤ ꯍꯥꯏ ꯂꯥꯏꯔꯤꯛ ꯂꯩꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯂꯥꯏꯔꯤꯛ ꯂꯩꯕ꯭ꯔꯥ ꯑꯩꯇꯩ ꯃꯔꯥꯅꯤ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯎꯕꯗꯨꯗ ꯆꯪꯂꯛꯄꯅꯦ ꯆꯪꯉꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯂꯥꯏꯔꯤꯛꯇꯣ ꯖꯦꯔꯣꯛꯁ ꯇꯧꯔ ꯄꯤꯔꯛꯀꯦꯕ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯣ ꯂꯩ ꯁꯪꯒꯤꯇꯥꯅ ꯖꯦꯔꯣꯛꯁ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯕꯦꯇꯣꯟꯗꯤ ꯕꯤꯗꯥ ꯌꯥꯏꯔꯦꯀꯣ ꯇꯝꯃꯣ ꯀꯩꯕ ꯑꯩꯈꯣꯏ ꯕꯦꯇꯣꯟꯗꯤ ꯀꯩꯕ ꯑꯣ ꯅꯤꯡꯊꯦꯝ ꯅꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕꯦꯇꯣꯟꯗꯤ ꯗꯦꯠ 5ꯗ ꯆꯪꯗꯣꯏꯅꯦ ꯑꯁ ꯏꯕꯦꯝꯆꯥ ꯂꯥꯛꯅꯤꯡꯈ꯭ꯔꯦꯗ ꯕꯦꯇꯣꯟ ꯆꯪꯉꯛꯀꯅꯤ ꯍꯥꯏꯗ ꯂꯥꯛꯅꯤꯡꯈ꯭ꯔꯦꯗ ꯏꯕꯦꯝꯆꯥ ꯇꯥꯡ 5 ꯇꯔꯥ ꯆꯪꯗꯣꯏꯅꯦ ꯃꯣꯏ ꯇꯥꯡ 1ꯗ ꯆꯪꯉꯣꯏ ꯍꯧꯖꯤꯛꯀꯤꯇꯅꯤ ꯏꯕꯦꯝꯆꯥ ꯅꯪ ꯕꯦꯇꯣꯟꯗꯣ ꯅꯣꯡ ꯄꯥꯝꯈ꯭ꯔꯦꯗꯀꯣ ꯕꯟꯙꯟ ꯍꯜꯂꯛꯑꯦꯅꯦ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯤ ꯍꯣꯏ ꯕꯦꯇꯣꯟꯗꯤ ꯑꯣ ꯑꯩꯅ ꯏꯔꯤꯃꯤ ꯂꯥꯟꯈꯤꯗꯦ ꯑꯣ ꯂꯩꯌꯦ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯂꯥꯛꯅ ꯄꯩꯁꯥ ꯂꯩꯇꯦ ꯑꯣ ꯂꯥꯏꯔꯤꯛ ꯂꯩ ꯍꯥꯏꯌꯦ ꯃꯥꯏꯁꯦ ꯂꯩꯌꯦ ꯇꯝꯃꯨ ꯗꯤꯄ꯭ꯂꯣꯃꯥ ꯄꯥꯁ ꯇꯧꯅ ꯑꯣꯖꯥ ꯆꯪꯅꯕ ꯄꯤꯔꯒ ꯂꯣꯏꯔꯦ ꯑꯣꯖꯥ ꯋꯥꯎ ꯁꯤꯗꯤꯉꯩꯗ ꯁꯣꯔꯥꯠꯀ ꯁꯣꯟꯅꯔꯣ ꯃꯥꯏ ꯁꯨꯔꯥꯠ ꯑꯩꯅ ꯁꯣꯟꯕꯤꯗ꯭ꯔꯣꯃꯤ ꯃꯥ ꯃꯅꯤꯄꯨꯔꯗꯁꯨ ꯍꯜꯂꯔꯣꯏꯌꯦ ꯂꯩ ꯁꯅꯥꯕꯤꯅ ꯄꯤꯔꯛꯄ ꯑꯣ ꯁꯅꯥꯕꯤꯅ ꯄꯤꯔꯛꯑꯦ ꯑꯣ ꯃꯆꯥꯅꯨꯄꯤꯅ ꯃꯟꯖꯤꯂꯥꯗ ꯂꯩꯕ ꯁꯅꯥꯕꯤ ꯄꯤꯔꯛꯏꯕ ꯐꯔꯦ ꯇꯥꯗꯣꯁꯨ ꯇꯝꯕꯤꯌꯨ ꯇꯥꯗꯣꯗꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤꯅ ꯃꯊꯧ ꯇꯥꯏ ꯍꯌꯦꯡ ꯀꯣꯛ ꯁꯝ ꯉꯛꯁꯝ ꯃꯤꯠ ꯇꯥꯗꯣ ꯅꯥ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯝꯃꯅꯤꯍꯦ ꯑꯣꯏꯗꯣꯏꯗ ꯀꯔꯝꯕ ꯇꯥꯗꯣꯃꯦ ꯑꯣꯏꯈꯔꯦ ꯃꯣꯏ ꯃꯆꯦꯗ ꯅꯠꯇ꯭ꯔꯣ ꯑꯣꯏꯈꯔꯦ ꯍꯪꯉꯝ ꯇꯥꯗꯣ ꯔꯤꯇꯥꯌꯔ ꯑꯣꯏꯔꯕꯣ ꯏꯊꯤꯃ ꯑꯣꯏꯈꯔꯦ ꯐꯣꯇꯣ ꯀꯥꯞꯂꯒ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣ ꯃꯥꯟꯅꯅꯤꯗ ꯀꯩ ꯃꯥꯟꯅ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯅꯤꯡꯒꯣꯡ ꯅꯥ ꯉꯛꯁꯝ ꯑꯗꯩ ꯈꯧꯔꯤ ꯖꯥꯇꯣꯟ ꯃꯤꯆꯤ ꯅꯥꯆꯨꯝ ꯃꯤꯈꯥ ꯃꯤꯊꯛ ꯈꯨꯗꯥꯡ ꯈꯨꯠ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤ ꯈꯨꯕꯤ ꯈꯨꯌꯥꯏ ꯈꯨꯅꯤꯡꯊꯧ ꯈꯨꯔꯨ ꯈꯨꯌꯥꯏ ꯈꯣꯡꯄꯥꯛ ꯈꯨꯕꯤ ꯈꯨꯕꯥꯛ ꯈꯨꯅꯝ ꯂꯣꯏ ꯌꯥꯎꯔꯤ ꯃꯩꯇꯩ ꯃꯌꯦꯛꯇꯨꯒ ꯏꯕꯦꯝꯆꯥ ꯆꯥꯛ ꯆꯥꯊꯣꯛꯑꯣꯗꯅ ꯋꯥꯔꯝꯅꯤ ꯗ꯭ꯌꯨꯇꯤꯗꯩ ꯍꯜꯂꯛꯄ ꯅꯪ ꯐꯣꯇꯣꯗꯣ ꯊꯥꯔꯛꯑꯣ ꯑꯩꯈꯣꯏ ꯁꯥꯏꯗ ꯌꯦꯡꯍꯟꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯕꯦꯇꯣꯟꯗꯤ ꯕꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯣ ꯀꯣ ꯍꯥꯏꯕ ꯇꯥꯃꯣ ꯑꯣ ꯇꯣꯟ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯣ
ꯑꯩꯈꯣꯏ ꯁꯨꯗꯨꯅꯤ ꯕꯤꯗꯅꯤ ꯇꯣꯟ ꯌꯥꯎꯗꯦꯅꯦ ꯐꯦꯝ ꯀꯤꯖꯩꯌꯦ ꯆꯤꯗ꯭ꯔꯤꯉꯩꯗ ꯁꯣꯔꯥꯠ ꯁꯣꯟꯕꯗꯤ ꯀꯤꯖꯩ ꯁꯤꯔꯒ ꯍꯥꯏꯕꯅꯤꯗ ꯆꯦ ꯎꯔꯕ꯭ꯔꯥ ꯆꯦ ꯎꯔꯕ ꯌꯦꯡꯉꯨ ꯀꯣꯛ ꯁꯝ ꯈꯧꯔꯤ ꯉꯛꯁꯝ ꯎꯠ ꯇꯦꯅ ꯇꯣꯡ ꯆꯠꯂꯦ ꯊꯕꯥꯛ ꯈꯨꯅꯝ ꯑꯣꯟꯅ ꯇꯩꯅ ꯆꯠꯂꯤ ꯎꯝ ꯎꯜꯇꯥ ꯑꯣꯏ ꯐꯣꯇꯣ ꯀꯥꯞꯄꯒ ꯀꯣꯟꯅ ꯄꯥꯝꯗ꯭ꯔꯦꯗ ꯊꯥꯔꯛꯀꯦ ꯑꯣꯖꯥ ꯆꯥꯀ꯭ꯔꯤ ꯇꯧꯕꯒ ꯋꯥꯕꯅ ꯁꯤꯗꯣꯔꯦ ꯆꯥꯈꯤꯔꯣꯏꯌꯦ ꯂꯥꯝꯗ꯭ꯔꯤꯌꯦ ꯑꯣ ꯆꯠꯂꯦ ꯏꯇꯩꯃ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯗ ꯊꯥꯒꯠꯆꯔꯤ ꯌꯨꯝꯗꯔꯣ ꯁ꯭ꯀꯨꯜꯗꯔꯣ ꯔꯨꯝꯗ ꯑꯣꯏꯔꯝꯒꯅꯤꯗ ꯌꯨꯝꯗꯔꯣ ꯁ꯭ꯀꯨꯜꯗꯔꯣ ꯁ꯭ꯀꯨꯜꯗꯔ ꯌꯨꯝꯗꯔ ꯏꯇꯩꯃ ꯁꯪꯒꯤꯇꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗ ꯎꯜꯇꯥ ꯆꯠꯈꯤꯕ ꯏꯕꯦꯝꯆꯥ ꯆꯥꯛ ꯀꯣꯐꯤ ꯀꯦꯛ ꯃꯗꯤ ꯏꯕꯦꯝꯆꯥ ꯂꯥꯛꯑꯗꯤ ꯆꯪꯉꯛꯎꯀꯣ ꯂꯛꯈꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯆꯪꯉꯛꯑꯣ ꯁꯤꯅꯤ ꯂꯟꯆꯨꯝ ꯃꯥꯏꯅꯤ ꯃꯌꯦꯛ ꯑꯅꯤꯗꯤ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯅꯤ ꯁꯤꯅ ꯇꯞ ꯑꯩꯈꯣꯏꯒꯤꯅꯦ ꯔꯁꯩ ꯀꯥꯔ ꯗꯤꯒꯩ ꯀꯥꯔ ꯑꯣ ꯀꯥꯔ ꯑꯦ ꯀꯥꯔꯗꯣ ꯂꯩ ꯁꯤꯅ ꯑꯩꯈꯣꯏ ꯌꯦꯟꯇꯦꯅꯣꯗ ꯔꯐꯂꯥ ꯍꯥꯞꯄꯒꯥꯏꯗꯣ ꯃꯤꯠ ꯂꯣꯟ ꯁꯨꯝ ꯀꯩ ꯍꯥꯏꯕ ꯏꯕꯦꯝꯆꯥꯅ ꯑꯣꯖꯥꯒꯤ ꯂꯝꯕꯔ ꯍꯥꯏꯔꯣ ꯂꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯆꯥꯛ ꯑꯣ ꯂꯣꯏꯔꯦ ꯑꯩ ꯆꯥꯛ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏꯅꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯣꯏ ꯆꯪꯂꯛꯀꯦ ꯆꯪꯉꯣ ꯆꯪꯉꯣ ꯀꯩ ꯍꯥꯏ ꯑꯃꯗꯣ ꯑꯄꯥꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯑꯖꯦꯟꯗ ꯑꯥ ꯑꯄꯥꯏꯕꯤ ꯆꯥꯁꯤ ꯁꯤꯅ ꯃꯥꯟꯅꯗꯦꯅꯦ ꯂꯩ ꯑꯇꯞ ꯍꯥꯏꯁꯦ ꯍꯣꯏ ꯑꯩ ꯁꯤ ꯂꯣꯏ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯏꯕꯦꯝꯆꯥ ꯇꯥꯕ꯭ꯔꯣ ꯄꯤꯔꯛꯀꯦ ꯅꯪꯒꯤ ꯀꯔꯤ ꯃꯥꯟꯅꯗꯦꯅꯦ ꯂꯥꯏꯔꯤꯛꯇꯣ ꯌꯨꯝꯗ ꯑꯩ ꯁꯨꯇꯤꯗ ꯂꯩꯌꯦ ꯏꯇꯩꯃ ꯑꯣ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯍꯥꯏꯅ ꯌꯥꯎꯕ꯭ꯔꯣ ꯄꯣꯏꯂꯥ ꯑꯍꯥꯟꯕꯒꯤ ꯆꯦꯃꯥꯏꯗ ꯀꯣꯛ ꯁꯝ ꯂꯥꯏ ꯄꯥ ꯅꯥ ꯃꯤꯠ ꯆꯤꯜ ꯄꯥ ꯅ ꯇꯤꯜ ꯈꯧ ꯒꯧ ꯊꯧ ꯋꯥꯏ ꯌꯥꯡ ꯍꯨꯛ ꯏꯕꯦꯝꯆꯥꯅ ꯍꯨꯛ ꯎꯟ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯏꯕꯦꯝꯆꯥ ꯏ ꯐꯝ ꯀꯣꯛ ꯑꯇꯤꯌꯥ ꯅꯀꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯀꯣꯛ ꯁꯝ ꯂꯥꯏꯕꯛ ꯅꯥꯇꯣꯟ ꯂꯨꯈꯝ ꯅꯥꯔꯝ ꯅꯥꯆꯦꯞ ꯈꯗꯥꯡ ꯈꯨꯗꯦꯡ ꯈꯨꯕꯣꯝ ꯈꯨꯠ ꯈꯨꯔꯨ ꯈꯨꯌꯥꯏ ꯈꯨꯅꯝ ꯃꯂꯩ ꯖꯊꯛ ꯄꯤꯔꯛ ꯖꯈꯥ ꯆꯨꯝꯕ꯭ꯔꯥ ꯂꯥꯏꯔꯤꯛꯇꯨꯒ ꯑꯩꯁꯨ ꯆꯪꯂꯛꯀꯦ ꯃꯁꯨ ꯍꯥꯏ ꯃꯥꯟꯅꯗꯦꯅꯦ ꯑꯣꯏꯃꯥ ꯏꯆꯦ ꯆꯪꯉꯛꯎ 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 ꯍꯥꯏꯌꯦ ꯆꯪꯉꯛꯎ ꯏꯁꯨ ꯆꯪꯂꯛꯀꯦ ꯃꯁꯨ ꯆꯪꯉꯛꯎ ꯁꯤ ꯂꯣꯏꯔꯒ ꯃꯈꯥ ꯇꯝꯊꯒꯗꯕꯗꯨꯗꯤ ꯕꯥꯁꯀꯥꯅꯤꯗ ꯇꯥꯛꯏ ꯌꯥꯏ ꯑꯩꯈꯣꯏ ꯇꯝꯅꯤꯡꯉꯒ ꯑꯗꯨꯒ ꯆꯠꯂꯒ ꯇꯝꯃꯣ ꯍꯥꯏꯌꯦꯕ ꯏꯕꯦꯝꯆꯥ ꯇꯥꯕ꯭ꯔꯣ ꯅꯪ ꯐꯣꯇꯣ ꯊꯥꯅꯕ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦꯁꯦ ꯃꯃꯤꯡ ꯏꯕ ꯍꯩꯕꯩ ꯃꯊꯧ ꯇꯥꯔꯦ ꯃꯃꯤꯡꯗꯨꯗ ꯏꯔ ꯈꯪꯍꯧꯔ ꯌꯥꯗꯦ ꯄꯤꯔꯝꯃꯣ ꯌꯥꯗꯦ ꯆꯠꯈ꯭ꯔꯦ ꯃꯄꯥꯟ ꯏꯆꯦ ꯆꯦꯟꯈ꯭ꯔꯦ ꯈꯨꯃꯟ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯃꯩꯇꯩ ꯃꯌꯦꯛꯇꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯇꯝꯂꯛꯏ ꯍꯥꯏꯌꯦ ꯏꯕꯦꯝꯆꯥꯅ ꯑꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯍꯥꯏꯌꯣ ꯀꯩꯗꯧꯋꯤ ꯍꯥꯏꯌꯦ ꯁꯤꯁꯦ ꯍꯥꯏꯔꯒꯦꯁꯦ ꯅꯪ ꯆꯦ ꯀꯂꯝ ꯄꯥꯏꯔꯣ ꯀꯔꯤ ꯀꯩꯕ ꯐꯣꯇꯣ ꯀꯥꯞꯂꯒ ꯊꯥꯔꯛꯑꯣ ꯍꯧꯖꯤꯛ ꯑꯣ ꯊꯥꯔꯒꯦ ꯑꯩ ꯂꯣꯏꯔꯦ ꯑꯦꯜꯕꯤ ꯂꯣꯏꯔ ꯊꯥꯔꯛꯀꯦ ꯏꯇꯩꯃ ꯑꯣ ꯄꯤꯇ꯭ꯔꯨꯗꯨꯅ ꯑꯩꯒꯤꯗꯣ ꯄꯥꯏ ꯄꯨ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯄꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯃꯣꯕꯥꯏꯜ ꯃꯄꯥꯟ ꯆꯦꯟꯗꯣꯛ ꯌꯦꯡꯉꯤ ꯆꯠꯈꯤꯔꯣ ꯀꯩꯅꯣ ꯌꯥꯎ ꯃꯥꯜꯂꯦ ꯀꯥꯎꯔꯦ ꯏꯕꯦꯝꯆꯥ ꯇꯞꯅ ꯍꯥꯏꯔꯣ ꯑꯣꯖꯥ ꯍꯥꯏ ꯀꯣꯂꯣꯝ ꯄꯥꯏꯔꯕꯣ
do hayang kauni account na paisa hapa 9401 9401 irbo 9401 paire 9401 956454 Asi haro wala ba di? ah Si haro ay ba wala ba di? ire 9401 956454 jamjang im Ko Rai Bajil dil ꯃꯤꯡ ꯖꯥꯡꯅ ꯏꯕ ꯉꯝꯗꯦ ꯈꯛꯇꯅꯦ ꯑꯣꯖꯥ ꯏꯕꯗꯤ ꯑꯩ ꯖꯥꯡꯅ ꯀꯣꯜ ꯉꯝꯗꯦ. ꯇꯧꯔꯛꯀꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯖꯥ ꯑꯁꯤꯗꯩ ꯋꯥꯆꯞ ꯅꯝꯕꯔꯅꯦꯕꯅꯦ ꯄꯩꯁꯥ ꯂꯣꯏꯔꯝꯃꯗꯤ ꯆꯪꯉꯣꯏ ꯑꯗꯣ ꯋꯥꯆꯞꯇ ꯊꯥꯛꯄ ꯌꯥꯅꯤ ꯆꯨꯝꯅ ꯀꯣꯜꯒꯤꯗꯤ ꯅꯝꯕꯔ ꯇꯣꯡꯉꯥꯜꯂꯦꯕꯀꯣ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ ꯆꯤꯜ ꯇꯤꯜ ꯈꯧ ꯉꯧ ꯊꯧ ꯋꯥꯏ ꯖꯥꯡ ꯍꯨꯛ ꯎꯟ ꯃꯧꯟ ꯁꯧꯟ ꯖꯩꯀꯜ ꯇꯧꯔꯛꯀꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏ ꯄꯩꯁꯥ ꯌꯥꯎꯔꯝꯃꯗꯤ ꯆꯪꯒꯅꯤ ꯋꯥꯆꯞ ꯅꯝꯕꯔꯅꯤꯗꯣ Ya Gog Jam Rai Bajil dil Gau Dhau Bam Asigi ahenba mapanse hapani hanagidi si baktani I pham atya baktani haiba kuntare Chatrani pan baktani ha baise ase kona hapai ne chegi maina handa ko dasinga hamen Lom tharaba mai ai jawda ꯅꯣꯡꯊꯃꯩ ꯃꯌꯦꯛ ꯃꯆꯥ ꯍꯥꯏꯔꯛꯀꯦ ꯀꯣꯂꯝ ꯄꯥꯏꯔꯣ ꯑꯣꯖꯥꯒꯤ ꯄꯥꯔꯤꯕ ꯈꯧꯗꯨꯗꯤ ꯏꯔꯣꯏ ꯈꯣꯡꯕ ꯃꯥꯜꯂꯦ Kok lonsum na lonsum mit lonsum pa lonsum ꯀꯣꯛ ꯂꯣꯟꯁꯨꯝ ꯅꯥ ꯂꯣꯟꯁꯨꯝ ꯉꯛ ꯂꯣꯟꯁꯨꯝ ꯐꯨꯛ ꯂꯣꯟꯁꯨꯝ ꯂꯧꯈꯝ ꯂꯣꯟꯁꯨꯝ ꯉꯪꯈꯣꯡ ꯂꯣꯟꯁꯨꯝ ꯈꯅꯥꯎ ꯂꯣꯟꯁꯨꯝ ꯄꯨꯛ Il ꯂꯣꯟꯁꯨꯝ lonsum ngau lonsum il ꯉꯧ ꯂꯣꯟꯁꯨꯝ lonsum ꯂꯩ ꯂꯣꯟꯁꯨꯝ ꯈꯇꯪ ꯂꯣꯟꯁꯨꯝ ꯆꯥꯛꯈꯨꯝ ꯕꯈꯨꯝ Sina atap itap otap etap chainap chaunap unap nung ꯍꯥꯏꯗꯤ ꯑꯅꯨꯡꯁꯥ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯈꯨꯃꯟ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯈꯨꯃꯟ ꯆꯥꯔꯕꯣ ꯁꯤ ꯑꯃ ꯑꯅꯤꯗꯨ ꯍꯥꯏꯔꯣ 8822 ꯑꯃ ꯑꯅꯤ ꯃꯌꯦꯛꯇꯨ 8822 ꯑꯍꯥꯟꯕꯩꯗꯨꯅ ꯋꯥꯆꯞ ꯅꯝꯕꯔꯅꯤꯀꯣ ꯁꯤꯅꯣ ꯁꯤꯕꯨ ꯕꯨ ꯐꯨꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯆꯩꯈꯩ ꯂꯨꯝ ꯂꯨꯝ ꯍꯥꯏꯁꯤꯅ ꯂꯨꯝꯃ ꯐꯨ ꯍꯥꯏꯕꯅꯤꯀꯣ ꯑꯍꯥ ꯑꯄꯨꯟ ꯍꯥꯏꯁꯤꯅ ꯃꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂ ꯐꯨ ꯍꯥꯏꯕꯅꯤ ꯑꯄꯨꯟ ꯍꯥꯏꯁꯤꯅ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯑꯄꯨꯟꯕ ꯋꯥꯍꯩ ꯑꯅꯤ ꯑꯍꯨꯝꯅ ꯁꯥꯔꯒ 이름자 이어버 잘하보 ꯑꯗꯨꯅ ꯑꯄꯨꯟꯕ ꯍꯥꯏꯕ ꯁꯤꯅ ꯂꯨꯝ ꯍꯥꯏꯁꯦ ꯑꯩꯈꯣই ꯗꯣꯁꯃꯤꯛꯇꯣ ꯕꯪꯂꯥꯗ ꯍꯥꯏꯔꯒꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯀꯔꯤ ꯍꯥꯏꯒꯦ ꯈꯪꯗꯦ ꯆꯩꯈꯩ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯙꯥꯔꯤ ꯍꯥꯏꯗꯣ मसू चक चारबो चाद्री इचे खुमन चाद्री इचे खुमन चारबो हाइबिरो 8822872349 8822872349 lamban ida magtugani hayeng nangna ahalwem da pasa hapakatu je kalingida कोदा आकार कोशर का कोदा रसिकार कोरसर की कोदा रसोकार कोगो कोदिगो कर कोड़ा सोकर को इन्हें कोदा आकार कोकर को jarabo कोदा दिगो कार संगीता नंगना मुक आइखोय ओजादुदा ताकपीरा बोय ए आई मावन ताकपीरी मिने
Maitai Mekse Luhra Ponine Lukham Narum Laibak Chirai Juba Mikup Nakup Kudang Kudeng Kubong Kujai Kuba Kunam Kuru Kuyai Kubong Kudang Kuba Kunam Kuning Si Maitai Mek Luhra Ai Chak Chadri Yaiba Iche Kuman Ai Chak Chadri Iche Kuman Karinyang Chai Ire Boybam Cha Iche Kuman Charabo Karinyang Chage Iche Kuman Hoi Jare Ai Gon Torok Tujarake Kyan Yang Yang Ilirina mi Tang Manga Se Beton Changadi Nang Keno Party Ni Tujabani Hes Sita Oja Chalege Sangita Nang Tarakpa Kauni Kauro Ailu Tarake Chadraba Masu Sidore Chadan Sidore Kedoragane Chikuman Jare Hojikti Hoi Jare Tamanga Beton Panga Iyo Jalan Tamanga Beton Panga Pijama Pijuko Na he last Oja Lambuga broke to Kang Pontevo Oja Siam Din Fine pizza Koi hekso le egam chale ma khoi mo de kakke ibem chale ribo oja na hai tarabo as oja si ni yam kallibo lambar last block to sangi khangpon de ibem jana masu tang mari da su lei haibani tang mari sorat lei lakipuda sorry Sirbada Nang mari pori jenga to ba Tabi 공해 tabi tu fine. je kuma je macha thobi mobile nang puro hai bemcha cuma bo lasta oja sidi bo mo ngomni bo ai lamba blog to solo ga lamba blog to sangi khamude Ina kortini. ahmeda wasal lamba ni khanga ba leiriye taiye last lamba blog to nu ko phagi sum to bonida nang idi soidabida tang manga beton changrem khodi beton se sarkar pandaba beton Oi mai tara so kai deda. Sidingai dei sora sondingai dei account na dem hapa masu kai de. iche khuman tang mari sora lakado ro lakhi sirbada wari di oja hai wari di oja hai chumdoi nai se hi ni ba kandra nungsada uti charadi sirani boy nate iche khuman lakado ro sirba gi tang mari sora to macha thu mobile pro amtang karon jenge poram mi na raga amkal lowo ba Amu pige. Amu pige. Muthalo ne ilo
Ninja baby. Ninja on day to me. Ninja baby that put you on. Look at me. Mobile bang mong sare. Dati may kami yan. Si Harry Hill. Otot lang natin gagawin. Bang say. 실바기 수라도 라고도 땅물도 한거 쿰데. 뱀잖아 와리디 로래. 와리디 오자. Go. 와리디 포카이레 거. Bajilin. Mamaya. Go. Khâu. Lâu rồi. Lại xem bên này là. 캐피탈에 다는 엘래요. 유튜브다. 무땡 동네바 뮤베 코기 하우나 사니오자. 쭈메 얌 쭈메 뱀잖아 해봐. 얌 쭈메. 아코디 앙앙 아마도 우파이 레이트레 찐나 마땡 또번던 우파이 레이트. ngасagi tha phara changak tamnya ba aduni ngasi chatre hawa Mi đâu đến như này không? ai chắc 이뱀 짜짝짜 짱 들어보 Đi đâu? Ngon. Enggak, enggak. Ah. Ya, balik. 더웠대야? Hả? 더 이거 돈 아이나 하우직 또 기밥 넘버도 WhatsApp 넘버니 메시지 아무튼 답이로 어어어 그만 타면 이뱀자 탐 단계만 숨을 입으러 좋대 Coba. Terus. 아직 또 기밥 넘버도 WhatsApp 넘버니 신청 답이로 호이 짝짜 들어봐 호이 짜로 그 여자 호이 레이번이 오자 자 그래 호이 짜들이 호이 짜들이 자로 호이 짜들이 자로 있고 나 이름 통도 짜는 걸 어렵네 봐 호야 đi chắc rồi hay rồi thôi đi cả giờ Không phải có chứ.
ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯤꯀꯣ ꯅꯪꯁꯨ ꯌꯥꯈꯤꯔꯣꯏꯀꯣ ꯉꯥꯏ ꯇꯥꯕꯅꯤ ꯆꯥꯗ꯭ꯔꯣꯕꯣ ꯅ ꯗ꯭ꯌꯨꯇꯤꯗꯤ ꯍꯜꯂꯛꯄꯅꯤꯅ ꯀꯨꯏꯅꯁꯤ ꯍꯥꯏꯅꯀꯣ ꯀꯩ ꯄꯨꯡ 1:30 1:35 ꯇꯥꯔꯦ ꯑꯩꯁꯨ ꯆꯥꯔꯨꯅꯤ ꯏꯕꯦꯝꯆꯥ ꯇꯥꯔꯤꯕꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯣꯖꯥꯅ ꯆꯥꯔꯨꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯏꯕꯦꯝꯆꯥ ꯋꯥꯔꯝꯅꯤ ꯗ꯭ꯌꯨꯇꯤꯗꯩ ꯍꯜꯂꯛꯄꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯦ ꯎꯔꯤꯡ ꯊꯣꯡꯕꯗꯒꯤ ꯗꯥꯛꯁꯤꯅ ꯁ꯭ꯇꯥꯔ ꯀꯌꯥꯗꯒꯤꯅꯣ ꯑꯣꯖꯥ ꯈꯤꯔꯦ ꯑꯩꯈꯣꯏꯗꯤ ꯆꯠꯈꯤꯔꯣꯏ ꯑꯣꯖꯥ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯝꯆꯥ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯅ ꯁꯨꯝ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯣꯛꯁꯦꯅ ꯆꯥꯔꯣ ꯆꯥꯎꯔꯣ ꯑꯣꯖꯥ ꯍꯣꯏꯁꯨ ꯆꯥꯔꯅꯤ ꯄꯨꯡ 1:30 ꯇꯥꯔꯦ ꯅꯪꯒꯤꯗꯤ ꯍꯥꯎꯔꯅꯤ ꯌꯦꯔꯨꯝ ꯊꯣꯡꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯅ ꯁꯦ ꯕꯣꯠ ꯑꯃꯅ ꯀꯔꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯚꯦꯟꯗꯤ ꯉꯧꯕ ꯉꯥ ꯀꯥꯟꯖꯤ ꯉꯥꯔꯤ ꯑꯀꯪꯕ ꯀꯥꯟꯖꯤ ꯉꯥꯔꯤ ꯑꯆꯣꯠꯄ ꯀꯥꯟꯖꯤ ꯑꯇꯨꯡꯉꯥ ꯍꯥꯏꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯁꯤꯒ ꯑꯇꯨꯡꯉꯥ ꯍꯥꯏꯌꯦꯕꯀꯣ ꯉꯥꯔꯤ ꯑꯆꯣꯠꯄꯤꯗꯣ ꯉꯥꯔꯤ ꯑꯆꯣꯠꯄꯤ ꯃꯦꯠꯄ ꯑꯃ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯁꯦ ꯕꯣꯠ ꯊꯣꯡꯕ ꯑꯃ ꯅꯪ ꯁꯝꯁꯤꯅꯤ ꯃꯩ ꯆꯠꯂꯤꯁꯦ ꯑꯣꯀꯦ ꯏꯕꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯗ꯭ꯌꯨꯇꯤꯗꯩ ꯋꯥꯅ ꯂꯥꯛꯑꯒ ꯋꯥꯡꯉꯩ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯏꯕꯦꯝꯆꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯇꯣꯞꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯈꯨꯃꯟ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤ ꯏꯆꯦ ꯈꯨꯃꯟꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯑꯣꯖꯥ ꯑꯩꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩꯌꯦ ꯑꯣ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯗꯤ ꯁꯦꯕꯣꯠ ꯊꯣꯡꯉꯦ ꯆꯥꯗꯦꯗ ꯑꯗꯨꯅ ꯁꯧꯒ꯭ꯔꯤꯒ ꯊꯣꯡꯉ ꯑꯩ ꯂꯥꯛꯄꯗꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯤꯔꯝꯃꯣꯏ ꯑꯣ ꯍꯣ ꯌꯥꯏ ꯅꯠꯇ꯭ꯔꯣ ꯄꯤꯖꯅꯤ ꯈꯥꯡꯖꯥꯎ ꯑꯃ ꯊꯣꯡꯉꯝꯒꯦ ꯑꯗꯒꯤ ꯁꯥꯔꯒꯤ ꯂꯨꯄꯥ ꯃꯝꯕꯤ ꯊꯣꯡꯕ ꯀꯣ ꯉꯥꯔꯤ ꯑꯆꯣꯠꯄ ꯃꯦꯠꯄꯤ ꯑꯃ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯄꯗꯗꯤ ꯅꯣꯛꯅꯕ ꯌꯥꯗꯦꯀꯣ ꯑꯣꯖꯥꯒꯤ ꯌꯨꯝꯗꯤ ꯈꯥꯡꯄꯣꯛꯁꯪꯅꯤ ꯈꯥꯡꯄꯣꯛꯁꯪ ꯈꯨꯟꯅꯨꯄꯣꯟ ꯋꯥꯎ ꯔꯨꯕꯤ ꯂꯥꯛꯑꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯕꯤꯒꯦ ꯔꯨꯕꯤ ꯆꯥꯗ꯭ꯔꯤ ꯆꯥꯒꯦꯅ ꯇꯧꯔꯤ ꯔꯨꯕꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯣ ꯏꯕꯦꯝꯆꯥꯅ ꯃꯥ ꯂꯥꯛꯄꯗꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯤꯔꯝꯃꯣꯏ ꯔꯨꯕꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯨ ꯏꯕꯦꯝꯆꯥ ꯑꯣꯀꯦ ꯕꯥꯏ ꯄꯤꯔꯝꯃꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯊꯥꯕꯤꯔꯣ ꯃꯇꯝꯗ ꯆꯪꯉꯒ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯏꯕꯦꯝꯆꯥ ꯌꯥꯏꯌꯦ ꯑꯣꯖꯥ ꯑꯣꯀꯦ ꯔꯨꯕꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯌꯥꯏꯌꯦ ꯑꯣꯖꯥ ꯑꯧ ꯆꯥꯕꯤꯔꯨꯔꯣ ꯑꯣꯀꯦ ꯏꯕꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯕꯥꯏ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩ ꯑꯁ ꯆꯞ ꯃꯥꯟꯅꯕ ꯃꯁꯦꯟ ꯇꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯀꯣ
ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯒꯁꯨ ꯅꯪꯅ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦꯍꯦ ꯕꯦꯇꯣꯟ ꯆꯥꯕꯅꯤꯅ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯃꯥꯟꯅꯕ ꯃꯁꯦꯟ ꯇꯤꯟꯅꯕꯁꯦ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯁꯦꯟ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯕꯦꯔꯤ ꯃꯁ ꯄꯩꯁꯥ ꯃꯇꯝꯗꯁꯨ ꯗ꯭ꯌꯨꯇꯤ ꯍꯜꯂꯒ ꯄꯣꯊꯥꯔꯒꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇꯥꯕ꯭ꯔꯥ ꯏꯕꯦꯝꯆꯥ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯣꯕꯥꯏꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯛꯎ ꯏꯔꯥꯡꯁꯤ ꯌꯥꯝꯅ ꯀꯜꯂꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯣꯏ ꯇꯥꯏꯌꯦ ꯅ꯭ꯌꯨꯁꯇ ꯈꯪꯗꯦꯗ ꯔꯨꯕꯤ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯈꯟꯕꯗ ꯃꯝꯃꯤꯗ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯁꯤꯜꯂꯤꯕ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯃꯄꯨꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯔꯨꯕꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯀꯟꯕꯅꯤꯅ ꯆꯠꯄ ꯈꯣꯠꯄ ꯆꯦꯛꯁꯜꯂꯨ ꯀꯣ ꯆꯠꯄ ꯈꯣꯠꯄ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯃꯣꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯁꯨ ꯌꯦꯡꯒꯗꯦ ꯑꯣꯖꯥ ꯑꯣꯀꯦ ꯔꯨꯕꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯛꯄꯤꯌꯨꯀꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯁꯪꯕ ꯃꯇꯝꯗ ꯀꯣ ꯆꯪꯕꯤꯔꯛꯎ ꯀꯀꯥꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯣꯀꯦ ꯏꯕꯦꯝꯆꯥ ꯆꯥꯔꯨꯔꯣ ꯌꯦꯔꯨꯝ ꯊꯣꯡꯕꯗꯣ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯑꯅꯤꯔ ꯑꯃꯔꯥ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯑꯣꯀꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯍꯥꯏꯖꯔꯤ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯪꯒꯣꯜꯅꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯏꯆꯤꯟ ꯃꯐꯝꯗ ꯊꯝꯖꯔꯤ ꯒꯨꯗ ꯕꯥꯏ ꯆꯥꯛ ꯆꯥꯔꯨꯔꯣ ꯑꯣꯖꯥ ꯏꯃꯥ ꯂꯩꯔꯝꯃꯤꯅꯦ ꯏꯇꯩꯃꯁꯦ ꯏꯇꯩꯃ ꯇꯨꯝꯗ꯭ꯔꯤ ꯑꯅꯤ ꯆꯥꯔꯅꯤ ꯑꯣꯖꯥ ꯋꯥꯎ ꯆꯥꯕꯤꯌꯣ ꯆꯥꯕꯤꯌꯣ ꯍꯥꯎꯅ ꯆꯥꯕꯤꯌꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯣ ꯅꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯨꯔꯤꯕ ꯏꯁꯇꯥꯐ ꯃꯌꯥꯝꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥꯅꯤ ꯍꯥꯏꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯍꯟꯕꯤꯌꯨ ꯀꯣ ꯏꯕꯦꯝꯆꯥꯀꯣ ꯅꯣꯏ ꯏꯁꯇꯥꯐ ꯈꯪꯅꯕ ꯆꯥꯟꯅꯕ ꯂꯩꯔꯒꯗꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯃꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯍꯟꯕꯤꯔꯛꯎꯀꯣ ꯕꯥꯏ ꯕꯥꯏ ꯑꯣꯖꯥ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯧꯖꯤꯛꯐꯥꯎ ꯍꯧꯕꯗꯩꯅ ꯍꯧꯖꯤꯛꯐꯥꯎꯁꯨ ꯂꯩꯕꯤꯔꯝꯃꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯆꯥꯔꯒ ꯑꯣꯖꯥꯒꯤ ꯑꯦꯜ ꯕꯤ ꯀꯩꯕ ꯊꯥꯖꯟꯅ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ ꯑꯣꯏꯃꯥ ꯏꯇꯩꯃ ꯁꯣꯔꯤ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯑꯣꯖꯥꯒꯤ ꯑꯦꯜ ꯕꯤ ꯊꯥꯖꯟꯅ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯩ ꯊꯦꯡꯛꯌꯨ ꯏꯕꯦꯝꯆꯥ ꯊꯦꯡꯛꯌꯨ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯆꯥꯛ ꯆꯥꯔꯨꯔꯣ ꯋꯥꯔꯝꯅꯤ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯅꯤꯅ ꯑꯣꯀꯦ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯑꯣꯖꯥꯒꯤ ꯑꯦꯜ ꯕꯤ ꯊꯥꯖꯅ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ ꯄꯣꯊꯥꯕꯤꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯏꯍꯦ ꯑꯣꯀꯦ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯨꯔꯅꯤ ꯕꯣꯠ ꯊꯣꯡꯕꯒ ꯚꯦꯟꯗꯤ ꯕꯥꯖꯥꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯅꯤ ꯇꯣꯉꯥ ꯀꯥꯟꯖꯤꯒ ꯑꯣꯀꯦ ꯏꯇꯩꯃꯁꯨ ꯄꯣꯊꯥꯕꯤꯔꯣ ꯑꯦꯜ ꯕꯤ ꯊꯥꯖꯟ ꯂꯩꯔꯕꯅꯤꯅ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ ꯑꯣꯀꯦ ꯄꯣꯊꯥꯕꯤꯔꯣ ꯅꯨꯡꯉꯥꯏꯅ ꯉꯜꯂꯤꯗ ꯄꯨꯡ 2 ꯇꯥꯗ꯭ꯔꯤ ꯑꯣ ꯃꯥꯏ ꯂꯥꯏꯐ ꯀꯦꯝ ꯀꯔꯤ ꯋꯥꯅꯣ ꯃꯤ ꯂꯥꯏꯐ ꯑꯗꯨꯃꯥꯏꯅꯕꯨ ꯍꯥꯏꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯋꯥꯍꯩ ꯋꯥꯇꯥ ꯕꯦꯕꯥꯔ ꯐꯖꯕ ꯇꯝꯃꯨ ꯃꯤ ꯍꯥꯏꯁꯦ ꯑꯃꯠꯇꯅꯤꯀꯣ ꯃꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯅꯥꯒꯥ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯂꯥꯏꯐ ꯀꯦ ꯑꯦꯝ ꯀꯩꯅꯣ ꯀꯨꯀꯤ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤ ꯍꯥꯏꯕ ꯃꯩꯇꯩ ꯍꯥꯏꯕ ꯈꯛꯇꯦ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯑꯃꯒ ꯅꯨꯡꯁꯤꯅꯗꯒ ꯑꯃꯒ ꯈꯟꯅꯔꯒ ꯃꯤ ꯄꯨꯝꯅꯃꯛ ꯆꯦꯟꯊꯕ ꯑꯗꯣ ꯐꯠꯇꯦ ꯀꯣ ꯋꯥꯍꯩ ꯐꯖꯕ ꯉꯥꯡꯕ ꯇꯝꯃꯨ ꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯅ ꯑꯗꯨꯝꯕ ꯋꯥꯍꯩ ꯊꯝꯕ ꯍꯧꯅꯗꯦ ꯀꯣ ꯃꯤ ꯄꯨꯝꯅꯃꯛ ꯌꯦꯡꯊꯤꯅꯕ ꯍꯧꯅꯗꯦ ꯀꯣ
오케이 aduna mi amatani mi ase amatani ko thamoi tingba tamu bebar phajau discipline layu akhoi di mi chap manai game na ha hai aduni cookie ma phatabadi cookie te ma phatai mi te loi chen thani naga ma phatai naga loi chen thani ase mahausani ko aduna akhoi di cookie haiba leite maite haiba leite akhoi chamani akhoi di magani makta santipur u dutani aigi leiba state tu di nusi chana lei minagadami haijaningi ko nangna chairabasu ai saubide ko akhoi di mi ase amatani ko nang chuna khurani pali akhoi khurani pali lachin pali akhoi chin pali akhoi sungang ba hai akhoi di madu haijade ngangjade nang nai gona ei comment du di okay sinomang perma namada la tado mongol like dan aina lo sage to namada sange thank you namada kainyang chage sinomayam mi love kemna haire se mayang waro binu ko magu sauningna pe indabagi haibu uramni ko tado mongol kari nyang chage dri chage tauri namada kainyang thongi kainyang chai ai di khutra pa hai ai chakcharu ni sinomayam ai kuire elbi thari se ai loisona ba taurage shebo thongi narmada ama tado aidi nga thongba ana kangsoi maring khangoba hauramni aigina shebot haubani sabasiga oi hoi shebot ma thonge saubri ma thonge bhendi kangsoi bhendi beja ma taure ama atonga kanji okay sinam ma'am promo thagatchari mangona te channel apiduna ma'am support to bibin da makta haininga le thagatchari matam pumada ma'am support to biu ko ko sinam matani sinam ma'am adu ai bye orage chakcharoge sinam ma'am okay bye bye